ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯆꯝꯄ꯭ꯔꯥꯒꯤ ꯑꯆꯥꯔ ꯁꯦꯝꯖꯔꯛꯀꯦ꯫ ꯑꯗꯣ ꯆꯝꯄ꯭ꯔꯥ ꯃꯆꯥꯗꯨꯅ ꯁꯦꯝꯃꯒꯗꯤ ꯍꯦꯟꯅ ꯐꯕꯅꯤ꯫ ꯔꯥꯎꯟ ꯑꯣꯏꯕ ꯌꯦꯂꯣ ꯑꯣꯏꯕ ꯃꯀꯨ ꯄꯥꯏꯕꯤꯗꯣ ꯁꯤꯁꯤꯅ ꯈꯔ ꯊꯥꯏꯌꯦ꯫ ꯁꯤ ꯑꯩ ꯍꯤꯡꯒꯣꯜꯗ ꯍꯧꯖꯕꯅꯦꯕꯀꯣ, ꯑꯗꯣ ꯆꯥꯕꯗꯣ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯤꯅ ꯑꯣꯏꯅ ꯁꯦꯝꯃꯒ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ꯫ ꯑꯗꯣ ꯈꯥꯒꯗ꯭ꯔꯥ ꯈꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯤ꯫ ꯑꯗꯣ ꯔꯦꯁꯤꯄꯤꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯅ ꯇꯦꯁ ꯇꯧꯔꯀꯥꯟꯗ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯆꯥꯔ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯏꯁꯤꯡꯗ ꯐꯖꯅ ꯊꯨꯝ ꯍꯥꯞꯄꯒ ꯄꯨꯡ 3-4 ꯇꯤꯡꯊꯣꯛꯀꯗꯕꯅꯦ꯫ ꯑꯩꯅ ꯍꯩꯅꯧ ꯑꯆꯥꯔ ꯁꯦꯝꯕꯗꯁꯨ ꯎꯠꯆꯕꯅꯦ, ꯍꯥꯏꯗꯤ ꯃꯀꯨꯁꯤꯗ ꯌꯥꯎꯔꯝꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡꯗꯨ ꯆꯠꯈꯤꯅꯕ꯫ ꯃꯁꯤꯁꯦ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯐ꯭ꯔꯨꯠꯅꯤ꯫ ꯃꯥꯏ ꯃꯃꯤꯡꯁꯦ ꯀꯥꯖꯤ ꯅꯤꯃꯨ ꯍꯥꯏꯅ ꯀꯧꯋꯦ꯫ ꯑꯁꯥꯝꯗ ꯂꯩꯕ ꯃꯤꯁꯤꯡꯗꯤ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯃꯣꯏꯒꯤꯗꯤ ꯁꯤ ꯑꯦꯅꯤ ꯆꯥꯛ ꯆꯥꯕꯗ ꯑꯗꯨꯝ ꯍꯥꯞꯄꯦ꯫ ꯑꯗꯨꯝ ꯃꯍꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯊꯛꯄꯗ ꯍꯥꯎꯋꯦꯕꯀꯣ, ꯑꯗꯨꯒ ꯃꯍꯤ ꯁꯨꯝꯕꯗꯗꯤ ꯈꯤꯇꯪ ꯋꯥꯏꯌꯦ ꯃꯥꯁꯦ꯫ ꯃꯌꯥꯝ, ꯑꯩ ꯄꯨꯡ 4ꯃꯨꯛ ꯇꯤꯡꯉꯨꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯆꯔꯦ꯫ ꯑꯗꯣ ꯑꯆꯥꯔ ꯁꯦꯝꯕꯗ ꯏꯁꯤꯡ ꯌꯥꯎꯕ ꯌꯥꯗꯕꯅꯤꯅ ꯐꯖꯅ ꯃꯥꯁꯦ ꯀꯪꯅ ꯇꯩꯊꯣꯛꯄꯤꯔꯅꯤ꯫ ꯑꯗꯣ ꯑꯆꯥꯔ ꯁꯦꯝꯕꯗꯅꯦ, ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗ ꯃꯤ ꯈꯔꯗꯤ ꯃꯥꯁꯦ ꯊꯣꯡꯗꯣꯛꯑꯒ ꯁꯦꯝꯃꯦꯕ꯫ ꯑꯗꯨꯅ ꯄꯨꯔꯥ ꯀꯨꯏꯛ ꯔꯦꯁꯤꯄꯤ ꯍꯥꯏꯇꯥꯔꯦ, ꯈꯨꯗꯛꯇ ꯁꯦꯝꯕ꯫ ꯑꯩꯒꯤꯁꯤꯅ ꯈꯤꯇꯪ ꯅꯨꯃꯤꯠ 5ꯃꯨꯛ ꯆꯪꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯗꯨꯅ ꯑꯩ ꯐꯖꯅ ꯇꯩꯊꯣꯛꯄꯤꯔꯦ꯫ ꯊꯣꯡꯉꯒ ꯁꯦꯝꯕ ꯑꯆꯥꯔꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯋꯦꯕ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯁꯦꯝꯕꯁꯤꯅ ꯐꯩꯌꯦꯅ ꯑꯩꯅ ꯁꯦꯝꯖꯒꯦ ꯇꯧꯕꯅꯦꯕꯀꯣ, ꯃꯄꯥꯟꯗ ꯁꯨꯡꯐꯧ ꯐꯧꯗꯕꯤꯗ꯫ ꯇꯩꯊꯣꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ, ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯃꯁꯨꯡ ꯃꯁꯨꯡ ꯀꯛꯑꯒꯦ ꯇꯧꯕꯅꯦ꯫ ꯑꯆꯥꯔ ꯁꯦꯝꯕ ꯃꯇꯝꯗꯅꯦꯀꯣ, ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯁꯤ ꯂꯧꯕ ꯃꯇꯝꯗ ꯑꯃꯨꯟꯕ ꯂꯧꯕꯤꯌꯣ, ꯄꯠꯇꯕ ꯂꯧꯕꯤꯌꯣ꯫ ꯑꯗꯨꯒ ꯑꯩ ꯃꯥꯁꯦ ꯂꯧꯊꯣꯛꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯒꯤ ꯃꯅꯨꯡꯗ ꯃꯔꯨꯒꯨꯝꯕ ꯌꯥꯎꯔꯝꯃꯗꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯣ, ꯅꯠꯇ꯭ꯔꯗꯤ ꯈꯥꯕꯅꯦꯕ꯫ ꯁꯤꯁꯦ ꯑꯩꯈꯣই ꯃꯔꯨꯗꯤ ꯀꯌꯥ ꯌꯥꯎꯒꯟꯗꯦ, ꯑꯗꯨ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ꯫ ꯃꯀꯨꯁꯦ ꯐꯖꯅ ꯊꯥꯏꯕ, ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯃꯁꯤ ꯆꯝꯄ꯭ꯔꯥꯁꯦ꯫ ꯑꯗꯣ ꯌꯦꯡ ꯇꯥꯔꯦ, ꯈꯥꯗꯧꯕꯗꯤ ꯃꯥꯜꯂꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯗꯣꯀꯣ꯫ ꯑꯗꯣ ꯃꯌꯥꯝꯅ ꯁꯦꯝꯕꯤꯕ ꯃꯇꯝꯗꯗꯤ ꯆꯝꯄ꯭ꯔꯥ ꯑꯍꯥꯎꯕꯤ, ꯔꯥꯎꯟ ꯁꯦꯞ ꯑꯣꯏꯕꯤ, ꯃꯇꯨꯝ ꯇꯥꯕꯤ, ꯃꯀꯨ ꯌꯥꯝ ꯄꯥꯕꯤꯗꯣ ꯑꯗꯨꯅ ꯁꯦꯝꯕꯤꯌꯣ꯫ ꯄ꯭ꯔꯣꯁꯦꯁꯁꯤꯗꯤ ꯑꯩꯅ ꯇꯧꯖꯩꯁꯦ ꯄꯨꯔꯥ ꯆꯨꯝꯃꯕꯅꯦ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯁꯦꯝꯈ꯭ꯔꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯤꯃꯗꯤ ꯃꯔꯨ ꯈꯔ ꯌꯥꯎꯔꯝꯃꯦ, ꯂꯧꯊꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯅ ꯀꯣꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯃꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯣ ꯏꯁꯥꯒꯤ ꯍꯦꯕꯤꯠꯅꯦ, ꯍꯦꯕꯤꯠ ꯍꯥꯏꯁꯦ ꯍꯦꯛꯇ ꯇꯣꯛ ꯌꯥꯗꯕ, ꯑꯗꯨꯒꯤꯅꯦ꯫ ꯑꯗꯨꯒ ꯑꯩ ꯂꯤꯛꯂꯤꯒꯤ ꯕꯥꯎꯜ ꯑꯃ ꯂꯧꯔꯦ꯫ ꯆꯝꯄ꯭ꯔꯥ ꯁꯦꯝꯕ, ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯕ ꯃꯇꯝꯗ, ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯒꯤ ꯑꯆꯥꯔꯁꯦ ꯁꯦꯝꯕ ꯃꯇꯝꯗꯅꯦ, ꯁ꯭ꯇꯤꯜꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕ ꯂꯧꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯃꯆꯨꯁꯦ ꯆꯨꯁꯜꯂꯦꯕ꯫ ꯑꯗꯨꯅ ꯂꯤꯛꯂꯤ, ꯒ꯭ꯂꯥꯁ ꯁꯨꯝꯕ ꯕꯥꯎꯜꯁꯦ ꯁꯤꯗ ꯁꯤꯖꯤꯟꯅꯕꯅ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯆꯨ ꯈꯔ ꯌꯥꯝ ꯊꯥꯛꯑꯦ, ꯑꯗꯨꯒ ꯊꯨꯝ ꯈꯔ ꯊꯥꯛꯄꯤꯔꯅꯤ꯫ ꯑꯗꯨꯒ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯤ ꯃꯄꯥꯟꯗ ꯁꯨꯡꯐꯧ ꯐꯧꯗꯕꯤꯗ꯫ ꯑꯗꯨꯒ ꯄꯨꯡ 1-2 ꯂꯩꯔꯒ ꯁꯨꯝ ꯑꯣꯠꯄꯤꯔꯅꯤ꯫ ꯑꯗꯣ ꯁꯤꯗꯅ ꯍꯦꯟꯅ ꯁꯥꯕꯅꯤꯅ ꯅꯨꯃꯤꯠ 2-3ꯗ ꯑꯗꯨꯝ ꯆꯝꯄ꯭ꯔꯥꯁꯦ ꯄꯠꯊꯔꯛꯀꯅꯦꯕꯀꯣ꯫ ꯑꯗꯣ ꯃꯅꯤꯄꯨꯔꯗꯅ ꯈꯔ ꯏꯪꯕꯅꯤꯅ ꯈꯤꯇꯪ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯆꯪꯒꯗ꯭ꯔꯥ, ꯑꯗꯨꯗꯤ ꯏꯁꯥꯅ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯣ꯫ ꯑꯗꯨꯒ ꯆꯝꯄ꯭ꯔꯥ ꯔꯥꯎꯟ ꯁꯦꯞꯇꯨꯗ ꯁꯦꯝꯒꯗꯕꯅꯤꯅ ꯄꯠꯊꯕꯁꯨ ꯑꯩꯈꯣꯏꯒꯤ ꯊꯨꯒꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯣ, ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ꯫ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯑꯣꯠꯂꯤꯀꯣ ꯃꯌꯥꯝ꯫ ꯁꯤꯅ ꯅꯨꯃꯤꯠ 2 ꯁꯨꯔꯕ ꯃꯇꯨꯡꯒꯤꯅꯦ꯫ ꯅꯨꯃꯤꯠ 2 ꯍꯥꯏꯗꯤ ꯅꯣꯡꯃꯗꯣ ꯁꯦꯝꯃꯝꯃꯦꯗꯅ, ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯈꯔ ꯄꯠꯊꯕ ꯍꯧꯔꯦꯗꯣ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯠꯄꯤꯌꯣ, ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯝꯖꯤꯜꯂꯒ ꯊꯝꯕꯤꯌꯣ꯫ ꯄꯨꯡ 1-2 ꯂꯩꯔꯒ ꯑꯃꯨꯛ ꯑꯣꯠꯄꯤꯌꯣ꯫ ꯃꯥꯒꯤ ꯄꯠꯊꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯝ ꯎꯔꯛꯀꯅꯦꯕ꯫ ꯁꯤꯅ ꯄꯨꯔꯥ ꯅꯨꯃꯤꯠ 5 ꯁꯨꯔꯕꯅꯦ ꯑꯩꯒꯤꯗꯤ꯫ ꯌꯦꯡꯉꯨ ꯃꯌꯥꯝ, ꯄꯨꯔꯥ ꯄꯠꯊꯔꯕꯅꯦ꯫ ꯁꯤ ꯆꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯝꯄ꯭ꯔꯥꯁꯤꯒꯤ ꯑꯆꯥꯔ ꯁꯦꯝꯕ ꯌꯥꯔꯦ꯫ ꯑꯩꯅ ꯀꯩꯀꯩ ꯍꯥꯞꯀꯗꯒꯦ ꯍꯥꯏꯗ ꯀꯥꯂꯥ ꯃꯤꯔꯆꯁꯦ ꯍꯥꯞꯄꯦ, ꯂꯣꯡ ꯈꯔ ꯍꯥꯞꯄꯦ, ꯑꯗꯒꯤ ꯍꯤꯡ ꯈꯔ ꯍꯥꯞꯄꯦ꯫ ꯍꯤꯡꯗꯤ ꯌꯥꯝꯗꯕꯤꯗꯀꯣ, ꯆꯥꯡꯗꯨꯗꯤ ꯑꯩꯒꯤ ꯂꯧꯔꯤꯕ ꯆꯝꯄ꯭ꯔꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯔꯨ, ꯑꯗꯨꯒ
ꯁꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯂꯣꯗꯣ ꯑꯗꯨꯒ ꯁꯣꯞꯇꯨꯒ ꯀꯪꯅꯕ ꯈꯤꯇꯪ ꯍꯥꯏꯗꯤ ꯀꯪꯁꯤꯟꯅꯕ ꯉꯧꯕꯅꯤꯀꯣ, ꯀꯥꯅꯕ ꯉꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯗꯕꯤꯗ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯕꯤꯔꯅꯤ꯫ ꯃꯌꯥꯝ ꯑꯩ ꯍꯥꯞꯆꯜꯂꯒꯦ꯫ ꯇꯣ ꯐꯖꯅ ꯑꯩꯒꯤꯁꯦ ꯄꯠꯊꯔꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯑꯗꯨꯝ ꯄꯠꯊꯩꯌꯦ ꯁꯤꯗꯗꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯛꯈꯥꯏꯈꯤꯕ ꯃꯔꯨ ꯃꯔꯥꯡꯗꯣ ꯍꯥꯞꯆꯜꯂꯅꯤ꯫ ꯄꯣꯛꯇꯛ ꯄꯣꯛꯇꯛꯅ ꯇꯛꯄꯅꯦ, ꯌꯥꯝꯅ ꯀꯨꯞꯅ ꯇꯛꯇꯦꯕ ꯑꯆꯥꯔꯅꯤꯅꯀꯣ꯫ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯃꯤꯛꯁ ꯐꯖꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯍꯥꯞꯈꯤꯕ ꯊꯨꯝꯗꯣ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦꯕ, ꯑꯗꯨꯒꯤ ꯊꯨꯝ ꯈꯤꯇꯪꯒ ꯆꯥꯏꯁꯤꯜꯂꯅꯤ꯫ ꯃꯇꯥꯡꯁꯤꯗꯅꯦꯀꯣ, ꯊꯨꯝ ꯑꯃꯨꯕ ꯑꯃ ꯂꯩꯇꯥꯏ, ꯀꯂꯥ ꯅꯃꯛꯇꯣ, ꯑꯗꯨꯒꯨꯝꯕꯗꯣ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯕꯅꯦ꯫ ꯀꯂꯥ ꯅꯃꯛꯇꯣ ꯑꯩꯒꯤꯗꯣ ꯂꯣꯏꯔꯝꯃꯦ, ꯆꯝꯄ꯭ꯔꯥꯗꯗꯤ ꯆꯥꯟꯅꯕꯅꯦꯕꯀꯣ, ꯑꯗꯨꯅ ꯑꯉꯧꯕꯁꯦ ꯑꯗꯨꯝ ꯍꯥꯞꯄꯦ꯫ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯊꯨꯝꯕ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯁꯤꯗ ꯑꯗꯨꯝ ꯌꯥꯔꯕꯅꯦ꯫ ꯆꯝꯄ꯭ꯔꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏ ꯂꯤꯛꯂꯤꯗ ꯑꯗꯨꯝ ꯍꯥꯟꯖꯜꯂꯒ ꯆꯥꯕ ꯌꯥꯔꯕꯅꯦ ꯃꯌꯥꯝ ꯁꯤꯁꯦ, ꯂꯤꯛꯂꯤ ꯑꯐꯕꯗ ꯇꯧꯔꯒ꯫ ꯑꯗꯣ ꯈꯤꯇꯪ ꯊꯨꯝꯅ, ꯑꯆꯥꯔꯗꯤ ꯁꯤꯟꯕꯅꯤꯅ ꯊꯨꯝꯅ ꯆꯥꯕꯅꯤꯅꯀꯣ, ꯑꯩ ꯆꯤꯅꯤ ꯍꯥꯞꯄꯛꯈꯤꯅꯦꯕ꯫ ꯁꯤꯁꯤꯅ ꯀꯥꯁꯃꯤꯔꯤ ꯃꯤꯔꯆ, ꯂꯥꯜ ꯃꯤꯔꯆ ꯍꯥꯏꯕꯗꯣ, ꯃꯆꯨ ꯐꯖꯅꯕ, ꯑꯊꯨꯝꯕ ꯑꯣꯏꯅ ꯁꯦꯝꯕꯅꯤꯅꯕꯀꯣ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯆꯨꯝꯅ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯅꯤꯡꯕꯗꯗꯤ ꯑꯁꯥꯕ ꯃꯣꯔꯣꯛ ꯍꯥꯞꯄꯤꯌꯣ, ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯁꯨ ꯌꯥꯏ꯫ ꯐꯖꯅ ꯃꯤꯛꯁ ꯇꯧꯔꯦ꯫ ꯁꯤ ꯑꯗꯨꯝ ꯌꯥꯔꯕꯅꯤꯀꯣ ꯑꯊꯨꯝꯕ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯃꯌꯥꯝ꯫ ꯃꯊꯪꯗꯅ ꯑꯩꯅ ꯍꯥꯞꯆꯤꯜꯂꯤꯁꯤꯅ ꯆꯤꯅꯤꯁꯦ ꯈꯔ ꯌꯥꯝ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯑꯗꯣ ꯆꯤꯅꯤꯁꯦ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯑꯒ ꯄꯥꯎꯗꯔ ꯑꯣꯏꯅ ꯍꯥꯞꯄꯗꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤ ꯑꯆꯥꯔꯁꯦ ꯆꯥꯕ ꯌꯥꯔꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯅ ꯒ꯭ꯔꯥꯏꯟ ꯇꯧꯗꯕꯤꯗ ꯃꯤꯛꯁ ꯇꯧꯔꯒ ꯅꯣꯡꯃ ꯑꯃꯒ ꯊꯝꯈꯤꯒꯦ ꯇꯧꯕ, ꯃꯆꯨꯗꯣ ꯍꯦꯟꯅ ꯀꯂꯔꯗꯣ ꯂꯥꯛꯅꯕ ꯍꯥꯏꯅ꯫ ꯁꯤꯒꯤ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯦ ꯊꯥꯎ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤꯗ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯆꯥꯔꯅꯤ ꯃꯌꯥꯝ꯫ ꯆꯝꯄ꯭ꯔꯥꯁꯦ ꯁꯤꯟꯕꯅꯤꯅꯀꯣ, ꯑꯩꯈꯣꯏꯒꯤ ꯈꯔꯁꯨ ꯊꯨꯝꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯃꯥꯏ ꯑꯆꯥꯔꯁꯦ꯫ ꯂꯣꯏꯔꯦ ꯃꯌꯥꯝ꯫ ꯑꯗꯨꯒ ꯑꯩ ꯂꯥꯁꯇ ꯍꯤꯡ ꯈꯤꯇꯪ ꯑꯃꯒ ꯊꯥꯛꯈꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯍꯤꯡ ꯊꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯁꯨ ꯄꯨꯝꯍꯟꯗꯦ, ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞꯁꯨ ꯑꯣꯏ, ꯑꯗꯨꯒ ꯑꯆꯥꯔ ꯑꯩꯈꯣꯏꯒꯤ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝꯗꯣ, ꯈꯥꯕ ꯈꯥꯗꯕꯗꯨꯗꯤ ꯍꯌꯦꯡ ꯇꯦꯁ ꯇꯧꯔꯒ ꯎꯠꯂꯛꯑꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗꯅꯦ ꯍꯤꯡ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯒꯠꯍꯟꯕꯅꯦ꯫ ꯍꯤꯡ ꯈꯔ ꯊꯥꯛꯑꯅꯤ, ꯍꯤꯡ ꯄꯥꯎꯗꯔꯗꯣ, ꯃꯇꯨꯝ ꯅꯠꯇꯕꯤꯗꯣ꯫ ꯃꯇꯨꯝꯗꯨꯗꯤ ꯃꯅꯝ ꯌꯥꯝ ꯀꯜꯂꯦ, ꯑꯗꯨꯗꯤ ꯊꯥꯛꯄꯤꯔꯨꯅꯨ, ꯄꯥꯎꯗꯔꯁꯨ ꯑꯣꯏꯅ ꯊꯥꯛꯄꯤꯌꯨ꯫ ꯇꯣ ꯃꯁꯛꯁꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ, ꯄꯨꯔꯥ ꯑꯣꯏꯔꯦ꯫ ꯑꯗꯣ ꯆꯤꯅꯤ ꯇꯨꯝꯕꯁꯦ ꯈꯤꯇꯪ ꯋꯥꯠꯂꯤꯕꯀꯣ, ꯑꯗꯨꯅ ꯅꯣꯡꯃ ꯑꯃ ꯐꯖꯅ ꯑꯃꯨꯛ ꯀꯨꯞꯁꯜꯂꯒ ꯊꯝꯃꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ꯫ ꯄꯨꯔꯥ ꯑꯣꯏꯔꯝꯃꯦ꯫ ꯇꯣ ꯃꯁꯤꯒꯤ ꯑꯆꯥꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞꯁꯨ ꯍꯥꯞꯇ꯭ꯔꯕ, ꯀꯩꯒꯤꯅꯣꯗ ꯃꯁꯥꯒꯤ ꯆꯝꯄ꯭ꯔꯥꯒꯤ ꯑꯁꯤꯟꯕꯗꯨꯅ ꯑꯗꯨꯝ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯣꯏꯖꯔꯕꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯁꯤ ꯆꯍꯤ ꯆꯨꯞꯄ ꯂꯤꯛꯂꯤ ꯑꯐꯕ ꯑꯝꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ, ꯄꯨꯝꯗ꯭ꯔꯕꯅꯦꯕꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯑꯆꯥꯔꯁꯤꯗꯤ ꯑꯩ ꯇꯦꯁ ꯈꯤꯇꯪ ꯇꯧꯖꯒꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯅꯦꯀꯣ ꯃꯌꯥꯝ, ꯈꯤꯇꯪ ꯈꯥꯖꯣꯛ ꯇꯧꯋꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗꯤ ꯑꯆꯧꯕꯗ ꯁꯦꯝꯕꯤꯔꯨꯅꯨ, ꯆꯝꯄ꯭ꯔꯥ ꯃꯆꯥꯗꯨꯅ ꯁꯦꯝꯕꯤꯌꯣ꯫ ꯑꯩꯗꯤ ꯁꯤꯒꯤ ꯂꯤꯛꯂꯤ ꯑꯐꯕꯁꯤꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯅꯤ, ꯆꯥꯕ ꯉꯝꯕꯈꯩ ꯆꯥꯔꯅꯤ꯫ ꯑꯗꯣ ꯈꯔꯗꯤ ꯈꯥꯖꯣꯛ ꯇꯧꯔꯦ, ꯃꯥꯏ ꯃꯀꯨꯁꯦ ꯌꯥꯝ ꯊꯥꯕꯒꯤ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫